Biro ma'am Kurumzari. Aina hojik short play ka ucharake short play se hafigi Aadhaar taraga biometric ta namaga pasa kaibagi matang dani pasa kamaina kaige haibado adugi matang dani aduga haiba video short play se yengaba matungda makhada aina mukona hoigi sigi mangjaba kanadaba sigi matangda mu haijarake ana short play se loi photong video aduga aroibagi wahai khara jungtang taminaraga hoigi phai phatte haido sana khangtumina se haibase nang thamjage short play jungtang yeminasi mayam miyeng tamina se Aadhaar to pa ka thokpa yagadra Oh, yani ya yani? chonga daga thok chage hoi Kari bing man. central bank ne Kaya ba? chonga khatan Aadhaar number haibiro? 733-8634-71657 Kay bing ne ba habi hib dokja? central bank haba Kun nambiro? khudnam yaraba karamba namdeno khudum bi namdero khubi namdero yabro Yeah, amita nambiro. Yeah. Sanitizer taro kutom do cheng dokpiyo ba? kuda Yari. Okay. Yari, nang lupa sama lo tukya betul. Sudah lahir, sudah lupa biro sih cuma. yam nungaije chasarugi amu chale Oh, tahu. Okay, ma'am, surplay kamain tu bige. Ada surplay jada aina ucaning ba aina hajaning badi. Sagi surplay da yori ba nupa madana pesa kaso ka deni nupa madana mobile toroga namini ba. Madu gitu da Aadhaar toroga khubi namaga pesa kaso madana nupa madana pet yengna ba jupane ka do ma ka yum khanga moya ba. Ado khena Aadhaar toroga khubi nama matamda sagi aina ayawa pi ro bane ba. Ara aina ngai mobile number ama hangjagibado mobile number do mo na message lakane ba adumai message la oi da boy taragadi adu mafamda Aadhaar toroga pesa ka thu pigano ba hojik ai ju mayam tare ba haibadi Aadhaar toroga pesa ka thu matam da ba ngasai amaduna lupa samwa la thok chaga ga hagi nammi ba amaduna lupa single la thok piram gumba sama ge na thok piram gumba adu gumba khara pataja badege na video je semja bane ba aduna ain haijaning badi ahan bada hoi khubinamam daida khubinam lor matana gi balance kyam yahori habase message en la hanba natraga hai tawba mi dagi yeng ho ba fazana ai pesa kyam lor ge ba phone dagi oro phone da tholak pudo masana yeng ho taragadi problem leitre ari masana pesa kyam yaw khangjara sa kharne ba pesa lo thupul ro kanda withdraw tor matunda balance tholak pane ba auto section bio mayamna ada laptop tagi computer tagi to taraga so balance to isana yengja ho bana traga wadigi receipt to print out pio na hayo ba aduna hoji sana Aadhaar toroga pesa ka thu matamda mayam yam section bio haibo wai se thamaga thamjage
COVID-19 na maram oiraga sarkarna akoida senthang kha kaithabirego pachawa chawa gumba dagi labor card kini lising gumba masa khangjadana agi paisa je sagi mayam di sangre agi dis magi sangdi habu gumba sugum la sagi amaduna ka lupa chawa la thokpada da lupa lising jong la thu piga mina mai de phangdre dana ka kana da wakaluni आधार तौरगा खुबी नम माना अयाबद पिथोखरबनेना आई वाजु क्या ngang हेति दु सिगी वीडियो से मैम दे खंगनिंग बदगी हाइजबनी वांगाम हेतबे तोने से थमजगे द सिगी कनो से आधार तौर खुबी नम से हाइजनिंग बदि आधार तौर खुबी नम का पैसा काइथोक पसे हम सेक्शन व्यू हाइबो वही से हाइसिंग से व्यू अखंगमंग से जमिनो हाइबसे हाइजगे हारगा वीडियो से लसन जरगे ओके